Akasbani Imphal Ngangbam Nganthoi na pau pajari ahanbada maruoiba pau Thoubal jila gi Lilong Police Station gi manung chanbada ngarang thokiba pamdaba thodok amada mioi khara lekhidaba amasung aso open nangkhiba aduda Mukhyamantri Nongthombam Birena kana yaningdaba phongdokli. Imphal West, Imphal East, Thoubal amasung Bisnupur jila singda ngasidagi matam kaktaba curfew thamkhre. Amasung Pradhan Mantri Narendra Modi Tamil Nadu amasung Lakshadweep ta ngasidagi numit 2 gi khongsat chatkadauri. Thoubal jila gi Lilong Police Station gi manung chanba Singjau manakta ngarang thokiba pamdaba thodok amada mioi khara lekhidaba amasung aso open nangkhiba thodok adubu Mukhyamantri Nongthombam Birena kana yaningdaba phongdokli. Social media da thagatpa warol amada Mukhyamantri na hai thodok aduda senaba mara leibasing athuba matamda phaduna ain gi oiba sairak phanghanaba honagani. Marasida Manipur gi miyamna pungning phathana leibinaba amasung sarkarna paikhalakpa thabak thoramsingda miyamna mapung phana mateng pangbinaba Mukhyamantri na appeal tauri. Manipur ki miyam maroina tampakta leibiriba isin nauksing aduga Lilonggi praja punamakta ina khunrolga appeal tawjari madudi husik thoiba thodok yamna nungaitaba maralesidaba misam singda khut tharamba masisi ekhoi taraine lobde athoba matamda khudakta ekhoi husik police mayamna khoi tan tanaraga mkhoi maraleba sing pharaga athoba matamda ain gi oiba sarak pinanba tawgani aduna yaringai Praja punamna laibaki husi thoiba wathoklan thoksi yengiraga makhatana choba irang thoktanaba maraleba singdu phabada sarkar bu mateng pangbiu aibu mateng pangbiu haidna maroina Lilonggi praja ipaipal imaivil singda ai khunnon jaraga ai apil tokjari loinana hairiba maraleba miyoi singadu athuba matamda nakoina sangjaro natraga nakoigi mathakta sarkarna matek chaba chap chaba action lorpa matamda nakoina madu waru roidebani akoi government gi oina nakoigo mingonda nattaba lamchat chatpa ahemba sajat chatpagi mingonda khud thabagi damta chap chapa sera sarkarna soidana pigina habsina koida harisine aduna Lilonggi praja amadi mani tampakta leibiriba china praja punamangna kara puning phathabiraga sarkar bu thajaba thambiraga aikoina ain gi oiba thabak tawbada mateng pangbiu haidana mayamda khotron jarga Thodok asigi matangda aikhoigi Thoubal Paumina Police ki pau paladuna hai ngarang gi thodok aduda mioi mari laikhidre mioi mapana sopan nangkhi thodok adu ngarang numidang pung 8 minute 15 rom tabada thokhibani hairi thodok adu gi tungda Lilong amasung atai nangnaba mafamsingda makhatana pamdaba thodok thoktanaba security gi akanba section thorang lokhatle tongan ba lup kayanasu miyamna pungning phathabinaba appeal tauri maraksida pamdaba thodok thoktanaba lokhalakpa thorang oina Tampaki Jila Mari, Imphal West, Imphal East, Thoubal amasung Bisnupur jila singda ngasidagi matam kaktaba curfew thamkhre. Jila sing asigi district magistrate singna tongan thokhiba serol singi matung ina ain amasung santi raksa gi phibum ngaknabagi damak thorang ase lokhalakpani hairi. Adum oinamag health, PSED, municipality ki staff yauna essential service ki miyoi sing sathok sasin tawbada athingba leiroi. Raija sida hokiba pung 2 da mafam kayada ungkhatnaba nongmai kapa amasung miyamgi khongjang changsinbani singba thodok khara thokhi adumoinamag security force na matam chana thabak paikhatuna phibam adu laksinki Raija police ki control room na thokpa cherol amagi matung ina Thoubal amasung Imphal jila gi mafam kayada security force na thiba humbagi thabak sathakhi hairiba matam asida security gi akanba section thoranga loinana national highway 38 ta tangai fadana sangba potlam puba gari chani 23 amasung National Highway Anida Gari Merfudara Taret Raija Sida Sanglakhi Raija Sigi tongan ba mafam singda checkpoint chamani phu hangdoktuna asad ok sing check tawbagi thabak sathari miyamna tonga amasung aranba video na singbada thajabidanaba cherol duna makhatari tabiriba pawasi Akasbani Imphal dagini Pradhan Mantri Narendra Modi Tamil Nadu amasung Lakshadweep tangasidagi numit 2 gi khongsata satkadauri Sri Modi na Tamil Nadu gi Tiruchirappallida ngasi pangthokadaba Bharati Darshan University ki 95 suba convocation da sabapati oina saruk yagani Pradhan Mantri na ngasi Tiruchirappallida rail aviation lambi thau gas higher education amasung shipping gi lamda lupa koti 18,950 henbagi project ya sangagani kharagina jatra hongani Sri Modi na hayang Lakshadweep ta satuna telecommunication thaknaba ising solar power amasung haksel gi chawkha thorangi project kya sangagani amasung jatra hongani
mahakna rajya adugi Katmata saba low temperature thermal desalination plant jatigi miyamda kathokani. Railways Mantri Aswani Vaishnavna ngarang nongchu Bengal gi Balurghat tagi Balurghat Silda Express video conferencing gi kuthangda lamthakre. Thoramaduda wangangbada Sri Vaishnavna hai nongchu Bengal gi oina railways ki thabak thoramda hena saukhanabagi damak lupa koti lising yangkhai gi senpham thadaragani. Raijaduda railways na rail station marphudara nipan hena fagatnaba sanggu sagatpagi thabak su leptana sangsili. Railways ki thabak thoram saukhaliba makhai leiba asi makhatana saukhatkani haiba Pradhan Mantri Narendra Modi gi wakhalon aduda yumpham oiraga Railways Mantraloina Railways ki project ya leptana paikhatpani hainasu Sri Vaishnavna phongdokhi. Leibak sinba thungna sathariba Viksit Bharat Sankalp Jatra da miyamna kanaba kaya phangba ngamle. Sarkarna miyamgi yaifa thorangi damak paikhatpa scheme kaya Jatra asigi kuthangda miyamda hakthengnana yauhanba ngamle. Madhya Pradesh da Jatra asi Gram Panchayat lising kulhumdoi da pangthoktuna urban area lising tarahumdoi henbada leiriba miyamda sarkar gi yaifa thorangi scheme gi kanaba hakthengnana phanghanba ngamle. Jatra asida Modi ki guarantee wali gari haina mingthonba pau phongna nabagi damak sinba gari 436 sizinari. Jatra asigi kuthangda rajya dugi Naxalite na sokhalaba mafamsingda leiriba miyoy kya kanaba phanghalle. Laumi kya da su sarkarna paikhatpa scheme singi khudongchaba kaya piba ngamle. Viksit Bharat Sankalp Jatra gi thauram Punjab ta su chathari. Masida Panchayat lising mga chanipan da leiba miyamda sarkar gi scheme singi kanaba ningthina phanghanba ngamle. Rajya duda mayum makai leijadaba miyamgi mayum makai nauna sanaba Pradhan Mantri Awas Yojana urban gi makhada yum lakh ama lising kunthani thoi nauna sanaba prastab torokpa adu sarkarna ayaba pire. Hauzik phawbada Pradhan Mantri Awas Yojana rural gi makhada ahenba yum lising nimfu amasu sanaba thorang leire hairi. Indian Space Research Organization ISRO nangrang X-ray polarimeter satellite exposet maipakna thagatkre. Satellite adu Andhra Pradesh ki Sriharikota da leiba Satish Dhawan Space Center dagi Polar Satellite Launch Vehicle PSLV C-58 sizinaduna ayuk pung 8 minute tara da maipakna kapkhatkhi. Exposet ke loinana atopa satellite tara amasu thagatkhi. Aikhoigi saurjagatta black hole leiba amasung neutron thawan michaki maramda nainanabagi damak asigumba satellite thagatpa malemgi lebak singi manungda Bharat na ani suba oire. America na asigumba makhalgi satellite asi thagatpa malemgi khwaidagi ihan hanba leibakni. Exposet thagatpa numitagi paraga sahi manga leptana mathau tawgani. Exposet maipakna thagatkibagi damak Pradhan Mantri Narendra Modi na ISRO bu thagatpa phongdokre. Amaromda Bharat ki Premier Solar Mission Aditya L1 satellite su tha asigi tarukta masagi orbita lengdana thambang amlagani haina ISRO gi chairman S Somnath na phongdokre. ISRO na sahi asigi manungda satellite tara mari rom amaga su thagatnaba mathang sem saduna leire hairi. Gujarat na tongan mafam sama nipanda amuktada yoga gi Surya Namaskar pangthokpa ngambagi damak Guinness Book of World Record sanba ngamkhre. Ngarang pangthokhiba Surya Namaskar aduda Rajyagi Mukhya Mantri Bhupendra Patel amasung Griha Mantri Harsh Sanghavi saruk yakhi. Sahi hauba numita Rajyagi mafam sama nipanda Surya Namaskar matam amatada pangthoktuna Gujarat na anoba itihas ama semba ngamkhre. Aroibada maroiba pau amuk hanna. Thoubal jila gi Lilong Police Station gi manung chanbada ngarang thokhiba pamdaba thodok amada miyoi khara leikhidaba amasung asopan nangkhiba aduda Mukhya Mantri Nongthomam Birena kanna yaningdaba phongdokli. Imphal West, Imphal East, Thoubal amasung Bisnupur jila singda ngasidagi matam kaktaba curfew thamkhre. Amasung Pradhan Mantri Narendra Modi Tamil Nadu amasung Lakshadweep ta ngasidagi numit 2 gi khongchata chatkadauri. Pauloijare.